masi makhoi bu hanjan haning de ba misguided maroina kuki kangbu khrana su hanjan han ba yaroi haibu gi mateng pangsan bagum thokle akoina kawroi da badi chahi ani sujala abada ngasi bawda marai bakthina leiraba lanjena ribe rei cha sing se sarkar na masagi tawbam thokpu mathaudang pangthok tabadagi thokibani haibugi mahut mathakta mukshu hanjan hanaba honabagi mahutta makhoi bu hanjan nadana ba honabagi da mateng pangsan ba thabok tawbagi mami yamna chawna lei masi yamna laibok thiningai ni माननीय श्री 𝗕𝗜𝗠𝗢𝗟 जी। माइक ओके इसमें आ गया ना। थैंक यू चेयरपर्सन। मेगी तांग अहुम लिसिंग अनिगा कुलुमदोय दगे हौरखी बेरांग दगे मयुम मैकई लेबम चाहुम खंगदना लांजेनदना लेबा मी लिसिंग कया मा मयुम हंजगे हाइबदा हंजन हनब होनबगी महुत्ता लेंगाकना सरकारना टियर गैस काप्सनना फुदना चैदना तौबगी फिबम मणिपुरदा लई मसी मखोइबु हंजन हनिंग देबा मिसगाइडेड maroina kuki kangbu khrana su hanjan hanba yaroi haibugi mateng pangsan bagum thokle akoina kawroi da badi chahi ani sujala abada ngasi bawda marai bakthina leiraba lanjena ribe rei cha sing se sarkar na masagi tawbam thokpu mathaudang pangthok tabadagi thokibani haibugi mahut mathakta mukshu hanjan hanaba honabagi mahutta makhoi bu hanjan nadana ba honabagi da mateng pangsan ba thabok tawbagi mami yamna chawna lei masi yamna laibok thiningai ni. So I like to draw the attention of this house to the fact that there are more than thousands and thousands of people are still linguisting in relief camp, and I appeal to the government of India that they should draw up a concrete, honest and transparent plan to ensure that these people go back to their homes before we mark the 3rd anniversary of the crisis that began on 3rd of May 2023. Thank you, Chairperson. Thank you for restricting for the time. माननीय श्री आनंद